ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯥꯏꯕꯦꯝꯃ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯊꯥꯅꯤꯜ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯏꯁꯧꯁꯦ ꯂꯥꯡꯉꯣꯏ ꯈꯟꯕꯅꯤ, ꯑꯌꯨꯛꯁꯤꯗꯒꯤ ꯍꯧꯔꯤꯕ ꯁꯥꯎꯅꯤꯡꯕꯁꯤ꯫ ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯄꯥꯗꯨꯝ ꯊꯝꯕ ꯃꯤꯅꯥꯏꯔꯣ? ꯀꯅꯥꯝꯇꯅ ꯏꯇꯦꯡꯁꯤꯒꯤ ꯑꯝꯇ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯁꯦ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤ꯫ ꯏꯕꯦꯝꯆꯥ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯏ꯫ ꯍꯥꯏ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯅꯨ꯫ ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯔꯒꯦ? ꯅꯥꯄꯤ ꯑꯃ ꯑꯩꯅ ꯇꯧꯔꯒꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧ ꯇꯧꯕ ꯀꯥꯟꯗ ꯏꯅꯦꯝ ꯏꯋꯥ ꯑꯃꯠꯇ ꯊꯕꯛ ꯁꯨꯍꯜꯂꯛꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ꯫ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯅꯦꯝ ꯏꯀꯨ ꯏꯋꯥ ꯀꯅꯥꯝꯇ ꯊꯕꯛ ꯇꯧꯍꯜꯂꯛꯇꯦ, ꯑꯩꯇ ꯇꯧꯔꯒ ꯂꯥꯛꯑꯦꯅ꯫ ꯅꯪꯒꯤꯗꯨꯅ ꯅꯆꯤꯟ ꯊꯤꯕ ꯋꯥ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯇꯁꯦꯡ ꯇꯁꯦꯡꯕ ꯊꯕꯛꯇꯨꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯑꯌꯨꯛꯁꯤꯗ ꯃꯤꯅ ꯌꯥꯍꯧꯅꯔꯛꯄꯗꯅꯦ ꯆꯥꯛ ꯂꯣꯏꯔꯤꯕ꯫ ꯀꯣꯛꯁꯤꯗ ꯁꯅꯥꯕꯨꯟ ꯍꯥꯞꯂꯒ ꯈꯨꯠꯁꯤꯗ ꯕꯥꯔꯇꯤꯟ ꯑꯅꯤ ꯑꯅꯤ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯜꯂꯛꯏꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯆꯥ ꯑꯄꯤꯛꯄꯁꯤꯁꯨ ꯄꯣꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯐꯥꯎꯕ ꯐꯤ ꯁꯥꯗꯨꯅ ꯌꯨꯝ ꯄꯨꯔꯛꯂꯤꯕ꯫ ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯐꯤꯁꯥꯀꯣꯜꯗꯣ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯒ꯫ ꯃꯤꯅ ꯍꯥꯏꯅꯩꯌꯦꯅ ꯍꯥꯏꯔꯤꯅꯤ ꯏꯃꯥꯒꯤꯗꯣ꯫ ꯑꯩꯈꯣꯏꯕꯨ ꯏꯅꯥ ꯄꯪꯕ ꯃꯤꯔꯣ? ꯃꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯇꯝꯂꯛꯄꯁꯤꯡꯗꯨꯗꯒꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯗꯤ꯫ ꯅꯠꯇ꯭ꯔꯒ ꯏꯀꯨꯗꯨꯕꯨ ꯑꯔꯣꯟꯕ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯧꯔꯝꯕ ꯖꯥꯠꯂꯥ? ꯍꯥꯏꯁ, ꯆꯤꯡꯅꯔꯛꯑꯦꯕꯣ꯫ ꯏꯕꯦꯝꯆꯥ ꯃꯃꯧꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯥꯏ ꯆꯤꯡꯒꯟꯕꯤ, ꯂꯩꯀꯥꯏꯗ ꯁꯥꯗꯅ ꯆꯠꯂꯨꯔꯒ ꯅꯪꯒ ꯃꯥꯟꯅꯖꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯊꯥꯖꯔꯤꯅꯤꯅꯦ ꯅꯪ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯇꯧ ꯇꯥꯃꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯁꯨ ꯄꯟꯖ ꯁꯥꯔꯤ꯫ ꯍꯣꯏ, ꯃꯥꯒꯤ ꯅꯧꯇꯧꯗꯨꯗ ꯍꯥꯏꯕꯤꯕ ꯄꯟꯗꯨꯅ ꯉꯥꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯇꯥꯕꯗ ꯏꯀꯨꯗꯣ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ ꯍꯥꯏ꯫ ꯌꯨꯝꯁꯤꯗ ꯊꯥ 3 ꯍꯦꯟꯅ ꯍꯜꯂꯛꯈꯤꯗꯦꯁꯨ ꯍꯥꯏ꯫ ꯈꯪꯗꯦ ꯖꯥꯠ ꯖꯥꯠꯀꯤ ꯄꯥꯎꯅꯤ ꯇꯥꯔꯤꯕꯁꯤꯡꯁꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯏꯕꯣꯛꯇꯨꯁꯨ ꯅꯍꯥꯟꯋꯥꯏ ꯆꯥꯅꯤꯡꯕ ꯑꯝꯇ ꯄꯤꯖꯗꯦ, ꯊꯕꯛꯇ ꯁꯨꯍꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯀꯥꯁꯨ ꯌꯥꯝ ꯇꯥꯏꯗ ꯑꯩꯈꯣꯏꯗꯤ꯫ ꯃꯋꯥ ꯅꯥꯏꯕ ꯈꯪꯗꯕꯤ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯃꯣꯏꯒꯤ ꯈꯣꯝꯕꯤ ꯍꯥꯏꯕꯤ ꯑꯔꯤꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯩꯃꯥ, ꯏꯅꯦ ꯈꯣꯝꯕꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ? ꯈꯪꯗꯦꯕꯣ ꯑꯩꯗꯤ, ꯏꯅꯦ ꯈꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯗꯤ ꯅꯠꯇꯦ꯫ ꯏꯕꯦꯝꯆꯥ ꯃꯃꯧꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ꯫ ꯇꯧ ꯉꯝꯕꯤ ꯃꯥꯅ ꯐꯥꯎ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯃꯧꯗꯣ꯫ ꯑꯗꯨꯕꯨ ꯁꯨꯝ ꯃꯈꯥ ꯁꯝꯊꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯆꯠꯁꯤꯡꯗꯨ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯂꯅꯤ ꯈꯟꯕꯅ ꯋꯥꯗꯨ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯒꯟꯕꯤ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯇꯥꯕ ꯉꯝꯕꯤꯔꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯛꯇ ꯀꯣꯊꯣꯛꯂꯒ ꯉꯥꯡꯂꯛꯂꯕꯅꯤꯅ꯫ ꯑꯩꯉꯣꯟꯗꯕꯨ ꯍꯧꯅꯤꯅ ꯍꯧꯔꯤꯕꯗꯨꯅꯤ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝꯃ ꯃꯅꯦꯝꯒ ꯑꯣꯟꯁꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯣ ꯁꯤꯔꯕꯣ ꯍꯧꯖꯤꯛꯐꯥꯎ ꯐꯃꯨꯡꯗ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯄꯤ ꯅꯪꯕꯨ? ꯅꯣꯡꯃꯇꯁꯨ ꯏꯁꯧ ꯂꯥꯡꯗꯕꯤ ꯂꯩꯌꯨꯕ꯫ ꯍꯣ, ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯁꯝꯕꯜꯀꯥꯁꯦ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯕꯤꯗꯕ꯭ꯔꯣ? ꯍꯩꯇꯕ꯭ꯔꯣ? ꯁꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯒꯠꯂꯛꯀꯗꯕꯒ ꯇꯜꯂꯤ ꯏꯃꯥꯒ ꯅꯪꯒꯅ ꯂꯥꯡꯕ ꯏꯁꯧꯗꯣ ꯇꯥꯅꯤ ꯈꯟꯕꯗ꯫ ꯍꯣ, ꯏꯁꯧꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯄ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯍꯥꯏꯔꯨꯔꯒꯅ ꯊꯕꯛ ꯆꯠꯂꯤ, ꯁꯦꯜ ꯇꯥꯜꯂꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯨꯝꯗ꯭ꯔꯣ? ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯕꯗꯗꯤ ꯄꯣꯊꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯑꯣ, ꯊꯕꯛ ꯆꯠꯂꯨꯔꯦ ꯍꯥꯏꯗꯅꯅꯤꯅꯦ ꯄꯣꯊꯥꯗꯣꯏꯁꯦ? ꯌꯨꯝꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯁꯨꯗꯅ ꯅꯣꯝꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄꯣꯊꯥꯅꯣ ꯍꯥꯏꯕꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯊꯕꯛ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯄꯦꯜꯂꯦ ꯁꯩꯇ ꯑꯣꯏꯕ꯫ ꯑꯩ ꯇꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯌꯨꯝꯁꯤꯗꯒ ꯂꯩꯕ꯫ ꯍꯣꯏ ꯌꯥꯔꯦ, ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈ꯭ꯔꯣ꯫ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯍꯧꯒꯠꯂꯒꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ ꯑꯩ ꯁꯨꯅꯤꯡꯉꯒ ꯁꯨꯔꯣ, ꯁꯨꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯑꯣ꯫ ꯑꯩꯈꯣꯏꯗꯤ ꯋꯥꯔꯁꯨ ꯅꯥꯔꯁꯨ ꯂꯦꯞꯄ ꯌꯥꯗꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯊꯕꯛ ꯁꯨꯔꯣ ꯍꯥꯏꯗꯅꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕꯅꯤ꯫ ꯊꯥꯅꯤꯜ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯏꯕꯦꯝ ꯃꯃꯥꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯅꯤꯜ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯆꯥꯛ ꯊꯤꯔꯣꯍꯦ꯫ ꯇꯥꯕ꯭ꯔꯣ? ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯑꯩ ꯊꯕꯛ ꯆꯠꯂꯒꯦ, ꯆꯥꯛ ꯊꯤꯔꯣ꯫ ꯀꯥꯏꯗꯩ ꯆꯥꯛꯅꯣ? ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯥꯛ ꯀꯥꯏꯅ꯫ ꯑꯁ, ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯜꯂꯗꯣꯏꯔꯣ ꯑꯩꯕꯨ? ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯔꯣ꯫ ꯑꯁ,
ꯁꯨꯔꯨꯗꯣꯏꯕ ꯊꯕꯛꯁꯤꯒ ꯌꯥꯔꯦ ꯆꯠꯂꯣ ꯐꯤ ꯑꯃꯨꯛꯇ ꯁꯨꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯪꯍꯧꯗꯕ ꯇꯥꯔꯦ ꯊꯕꯛ ꯃꯐꯝꯗꯅꯤ ꯊꯥꯅꯤꯜꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯅ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯗꯣ ꯅꯪ ꯁꯤ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯂꯥꯛꯇꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯇꯥꯎ ꯑꯩꯁꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯤ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯅꯨꯡꯇꯤꯒꯤꯅꯤ ꯏꯁꯧ ꯂꯥꯡꯊꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ ꯑꯩꯅ ꯇꯧꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯃꯣꯏꯅꯤ ꯑꯣꯟꯁꯤꯟꯅꯔꯒ ꯂꯥꯡꯅꯗꯣꯏꯕ ꯑꯗꯨꯒ ꯋꯥꯔꯛꯑꯒꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯒꯅꯦ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯕ ꯑꯁꯨꯛ ꯀꯟꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯍꯣꯠꯅꯖꯔꯤꯕ ꯏꯇꯥꯎꯗꯕꯨ ꯀꯔꯤꯒꯤ ꯏꯁꯧꯅꯣꯅꯦ ꯃꯣꯏꯁꯨ ꯃꯣꯏ ꯃꯁꯦꯟ ꯂꯥꯡꯅꯕꯅ ꯂꯥꯡꯅꯕꯅꯤ ꯈꯪꯗꯦ ꯈꯪꯗꯦ ꯏꯇꯥꯎ ꯃꯊꯥꯒ ꯁꯥꯕ ꯖꯥꯠꯅꯤ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯀꯥꯏꯗꯤ ꯆꯥꯛꯅꯣ ꯆꯥꯛꯀ ꯂꯣꯏꯍꯧꯗ꯭ꯔꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯄꯤꯖꯔꯛꯇ꯭ꯔꯤꯁꯦ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯗꯣꯔꯤꯒꯦ ꯅꯪꯕꯨ ꯆꯥꯛꯇꯣ ꯆꯥꯔꯗꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯟꯈꯠꯂꯤꯗꯅ ꯆꯥꯛꯀꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯌꯥꯝꯇꯐꯥꯎ ꯊꯛꯂꯛꯇꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯄꯨꯕꯤꯔꯛꯀꯦ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯗꯅ ꯁꯨꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯆꯤꯜꯂꯛꯑꯅꯤ ꯌꯥꯔꯤꯗ ꯏꯇꯥꯎ ꯌꯥꯕ ꯌꯥꯔꯣꯏ ꯑꯩ ꯄꯨꯔꯛꯇꯣꯏꯅꯤ ꯑꯁ ꯌꯥꯔꯦ ꯑꯩꯗꯣ ꯍꯌꯦꯡꯗꯩꯗꯤ ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯍꯜꯂꯒꯦ ꯍꯣꯏ ꯈꯔ ꯉꯥꯡ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯅꯁꯥꯗꯣ ꯁꯣꯝꯗ ꯊꯥ ꯏꯕꯦꯝꯃ ꯃꯅꯦꯝꯒ ꯑꯣꯟꯁꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯏꯕꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯗꯤ ꯆꯥꯛ ꯑꯁꯤꯅ ꯇꯣꯝꯇ ꯆꯥꯏꯅ ꯊꯥ ꯏꯕꯦꯝꯃ ꯃꯆꯤꯟꯗꯨ ꯆꯥꯛ ꯃꯌꯥꯝ ꯌꯥꯎꯅ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯆꯥꯅꯤꯡꯉꯗꯤ ꯅꯁꯥꯅ ꯆꯪꯉꯒ ꯀꯣꯛ ꯆꯥꯕ ꯀꯩꯗꯧꯒꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯣꯏ ꯑꯃꯨꯛ ꯀꯣꯛꯊꯣꯛ ꯀꯣꯛꯁꯤꯟ ꯇꯧꯔꯒ ꯂꯩꯕꯗꯣ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯅꯅꯦꯝ ꯅꯀꯨ ꯆꯥꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯂꯣꯟꯖꯥ ꯆꯥꯎꯋꯥꯏꯗ ꯇꯥꯛꯄꯤꯔꯛꯄ꯭ꯔꯅꯦꯍꯦ ꯆꯥꯛꯈꯣꯝꯅꯤꯅ ꯐꯨꯟꯕꯨ ꯐꯨꯟꯗꯦꯅꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯅꯤ ꯍꯧꯖꯤꯛꯇ ꯈꯠꯅꯈꯤꯕꯗ ꯉꯥꯏꯔꯤ ꯑꯩꯉꯣꯟꯗꯒ ꯀꯧꯔꯛꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯏ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯁꯝꯗꯣ ꯀꯣꯛꯀꯣꯛ ꯀꯣꯛꯂꯩ ꯐꯣꯏꯗ ꯇꯧꯔꯤꯕꯅꯤ ꯅꯪ ꯀꯩꯅꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯕꯁꯤꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯟꯅꯕꯗꯨꯔꯕ ꯄꯥꯝꯃꯤꯁꯦ ꯆꯥꯕ ꯊꯛꯄ ꯐꯖꯕ ꯇꯝꯃꯣ ꯏꯕꯦꯝꯃ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯅꯪꯅ ꯇꯧꯕꯗ ꯃꯐꯔꯦ ꯁꯤꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯛꯀꯅꯣ ꯏꯃꯥ ꯆꯥꯛꯅꯤ ꯆꯥꯔꯤꯁꯦ ꯏꯕꯦꯝꯆꯥ ꯉꯥꯡꯗꯨꯅ ꯆꯐꯨꯗꯒꯤ ꯆꯥꯛꯇꯨ ꯀꯣꯠꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯍꯥꯏꯕꯕꯨ ꯆꯒꯥꯗꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯐꯖꯅ ꯑꯣꯠꯂꯒ ꯊꯤꯕꯁꯨ ꯇꯧꯗꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯨ ꯀꯣꯠꯇꯨꯅ ꯊꯤꯅꯈꯤꯕꯅꯤ ꯊꯥꯏꯕꯦꯝ ꯃꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯁꯦꯝꯃꯒ ꯊꯝꯗꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯊꯥꯏꯕꯦꯝꯃ ꯗꯨꯈꯥꯛꯇꯨ ꯃꯅꯤꯡꯂꯣꯝꯗ ꯊꯅꯝꯂꯒ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯈ꯭ꯔꯦ ꯏꯁꯤꯌꯥ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯄꯤꯅꯥꯒꯤꯁꯦ ꯑꯃꯨꯛꯇ ꯄꯤꯊꯣꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯨꯅꯨꯗꯣ ꯈꯔ ꯅꯝꯂꯞꯅ ꯇꯩꯔꯛꯑꯣ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯒꯗꯣ ꯅꯤꯡꯊꯤꯅ ꯍꯥꯠꯇ꯭ꯔꯕ꯭ꯔꯣ ꯂꯣꯏꯔꯦꯅꯦ ꯐꯥꯕꯗ ꯁꯝ ꯍꯥꯠꯄꯒ ꯁꯪꯗ꯭ꯔꯦꯗ ꯏꯆꯦ ꯏꯕꯦꯝꯃ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯏꯅꯦ ꯏꯕꯦꯝꯆꯥꯅ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯗ ꯏꯁ ꯆꯤꯟꯊꯤꯕꯤ ꯍꯟꯅꯨꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯏꯆꯦꯅ ꯊꯥꯖꯕꯤꯔꯤꯔꯣ ꯃꯥꯃꯨꯛ ꯃꯆꯤꯟꯊꯤꯕ ꯍꯟꯅꯨꯕꯤ ꯂꯩꯇꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯀꯅꯥꯝꯇꯅ ꯏꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯃꯥꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯥꯡꯅꯕꯁꯨ ꯋꯥꯔꯗꯣꯏꯅꯤ ꯃꯣꯏꯁꯦ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯑꯦꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯈꯠꯅ ꯂꯩꯔꯝꯅꯤ ꯀꯥꯏꯗꯤ ꯑꯍꯜ ꯑꯣꯏꯕꯅꯣ ꯆꯥꯛꯀꯁꯤꯅ ꯄꯨꯈꯝ ꯄꯨꯈꯝꯅꯤ ꯆꯥꯔꯤꯕ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯖꯥꯠꯅꯤ ꯏꯁꯧꯒꯁꯤꯅ ꯂꯥꯡꯉꯤꯕ ꯑꯃꯨꯛꯇꯣꯏꯕ ꯑꯍꯜꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯈꯣꯏꯗꯗꯤ ꯌꯥꯝ ꯄꯦꯟꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯟꯅꯗꯨꯅ ꯈꯠꯅꯔꯨꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯣ ꯈꯔ ꯈꯔꯁꯨ ꯇꯥꯗ ꯇꯧꯕ ꯇꯥꯕꯅꯤ ꯃꯤꯒꯤ ꯑꯍꯜꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯤꯁꯦ ꯑꯩꯈꯣꯏ ꯍꯟꯅꯨꯕꯤꯗꯣ ꯃꯇꯥꯡꯗꯨꯗ ꯏꯕꯦꯝꯆꯥ ꯄꯣꯠꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯥꯏ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯁꯥꯒꯤ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯅꯝꯁꯤꯜꯂꯝꯂꯒ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤꯕꯅꯦꯕ ꯂꯨꯈꯥꯛ ꯅꯝꯁꯤꯟꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯏ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤ ꯁꯣꯝꯗꯤ ꯅꯝꯁꯤꯟꯕꯤꯗꯕ꯭ꯔꯣ ꯑꯌꯨꯛ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯣ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯩꯕ ꯌꯥꯎꯔꯤꯗꯨꯅꯤ ꯑꯩ ꯀꯩ ꯍꯥꯏꯕꯤꯒꯦꯗꯨꯗ ꯅꯁꯥꯅ ꯏꯔꯨꯖꯕꯗ ꯁꯦꯠꯄ ꯐꯅꯦꯛꯇꯨ ꯐꯥꯎ ꯌꯦꯅꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨꯕꯨ ꯀꯅꯥꯅꯣ ꯀꯧꯕꯤꯔꯕ꯭ꯔꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯄ꯭ꯔꯞ ꯇꯧꯔꯛꯂꯒ ꯏꯃꯨꯡꯒꯤ ꯐꯠꯇꯕ ꯋꯥꯗꯣ ꯍꯥꯏꯔꯔꯤꯅꯤꯅꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯅꯤ ꯈꯜꯂꯤꯔꯕ ꯑꯁ ꯏ ꯃꯁꯤ ꯁꯨꯝ ꯈꯨꯝꯂꯩꯅꯦ ꯃꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯕꯗꯤ ꯑꯩꯁꯨ ꯉꯥꯡꯕ ꯇꯥꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡꯗꯣ ꯄ꯭ꯔꯞ ꯊꯠꯂꯨꯔꯒ ꯆꯥꯝꯗꯅ ꯊꯣꯡꯖꯤꯟꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯃꯤꯠꯇꯣ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯏꯔꯨꯁꯨꯂꯨꯗꯅ ꯐꯅꯦꯛ ꯍꯣꯡꯂꯒ ꯊꯥꯗꯣꯛꯂꯒ ꯐꯧꯔꯝꯕꯗꯣ ꯏꯃꯤꯠꯁꯤ ꯇꯥꯡꯅꯤ ꯎꯖꯍꯧꯗꯦ ꯊꯥꯏꯕꯦꯝꯃ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯃꯤꯃꯥꯡꯗ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯁꯣꯏꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯤꯟ ꯌꯥꯝ ꯊꯤꯕ ꯍꯟꯅꯨꯕꯤ ꯅꯪ ꯈꯪꯅꯤ ꯅꯪ
ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯃꯤꯃꯥꯡꯁꯤꯗ ꯌꯣꯟꯕ ꯏꯆꯦ ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯂꯣꯏꯔꯗꯤ ꯄꯤꯕꯤꯔꯛꯑꯣ ꯊꯥꯏꯕꯦꯝꯃ ꯃꯂꯥꯗꯒꯤ ꯀ꯭ꯋꯥꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯃꯌꯥꯗꯨꯗ ꯍꯨꯛꯆꯤꯜꯂꯒ ꯁꯦꯜꯁꯨ ꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯂꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯕ ꯇꯟꯗꯨꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯏꯕꯦꯝꯆꯥ ꯃꯂꯥꯗ ꯃꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯍꯩꯈꯤꯗ꯭ꯔꯕ ꯃꯧꯅꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯅꯣꯏꯗꯤ ꯃꯥꯗꯧꯅ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯃꯍꯥꯛꯀꯤ ꯀꯩꯅꯣꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯆꯠꯂꯦ ꯑꯩ ꯃꯥꯅ ꯋꯥ ꯖꯥꯠ ꯇꯝꯂꯛꯑꯁꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯁꯤꯅ ꯑꯣꯈꯥꯛ ꯊꯤꯕ ꯅꯨꯄꯤꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯊꯥꯅꯤꯜ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯑꯗꯨꯗꯁꯨ ꯑꯃ ꯑꯗꯨꯝ ꯄꯨꯊꯣꯛꯇꯨꯅ ꯏꯁꯧ ꯂꯥꯡꯏ ꯏꯁꯤꯡ ꯑꯈꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯪꯉꯤꯅꯦꯕ ꯏꯁꯤꯡꯁꯦ ꯅꯪꯅ ꯈꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯈꯥꯏꯌꯣ ꯍꯥꯏꯔꯕ ꯑꯁ ꯇꯜꯂꯤꯗ ꯅꯨꯄꯤ ꯅꯪꯁꯦ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗ ꯏꯁꯧ ꯑꯃꯨꯛ ꯇꯧꯏꯗꯨ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯌꯦꯡꯉꯝꯃꯤꯅꯤ ꯈꯔ ꯑꯗꯨꯛ ꯂꯩꯍꯧꯕꯗꯨꯗ ꯍꯌꯦꯡ ꯈꯥꯏꯔꯁꯨ ꯌꯥꯏꯅ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯏꯗ꯭ꯔꯁꯨ ꯉꯁꯤ ꯑꯗꯨꯝ ꯈꯥꯏꯕꯗ ꯌꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯏꯪꯈꯣꯜꯒ ꯌꯦꯡꯁꯤꯟꯅꯔꯗꯅ ꯅꯠꯇꯦ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯇꯧꯒꯗꯕ ꯊꯕꯛꯅ ꯇꯧꯗꯦ ꯅꯣꯏ ꯍꯦꯃꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯩꯅꯅꯦ ꯐꯨꯕꯤꯗꯕꯁꯤ ꯅꯪ ꯌꯥꯝ ꯊꯛ ꯀꯥꯈꯠꯂꯛꯏ ꯍꯣ ꯅꯣꯏꯒꯤ ꯅꯑꯣꯡꯗꯨꯗ ꯍꯥꯏꯕꯤꯕ ꯅꯣꯏꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯊꯥꯅꯤꯜ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯇꯣꯛꯇꯨꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯌꯨꯝꯁꯤꯗ ꯉꯥꯛꯇꯕꯨ ꯂꯩꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯊꯥꯏꯕꯦꯝꯃꯁꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯍꯧꯔꯤ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯍꯟꯕꯤꯔꯛꯑꯅꯨ ꯊꯥꯅꯤꯜ ꯉꯁꯤꯁꯨ ꯆꯥꯛꯀ ꯆꯥꯗꯅ ꯁꯥꯎꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯏ ꯕꯣꯌꯥꯏꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯇꯥꯎꯅꯕꯣ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯔꯨꯁꯤꯔ ꯈꯪꯗꯦꯅꯦ ꯇꯥꯎ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩ ꯑꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯅꯅꯤꯗꯅ ꯈꯔ ꯐꯒꯗ꯭ꯔꯅ ꯑꯃꯃꯨꯛ ꯇꯧꯅꯤ ꯑꯃꯃꯨꯛ ꯇꯧꯅꯤ ꯀꯔꯤꯝ ꯀꯥꯟꯅꯕꯖꯥꯠ ꯅꯠꯇꯦ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯃꯥꯅ ꯂꯥꯡꯉꯤꯕ ꯏꯁꯧꯁꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯨꯕ ꯌꯥꯔꯤꯗꯦ ꯇꯥꯎ ꯐꯨꯕꯒꯥꯏ ꯍꯦꯛ ꯐꯨꯔꯨꯕꯗ ꯑꯩꯁꯦ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯒꯤ ꯄꯥꯎꯊꯣꯛꯄꯤꯗꯣꯏꯕ ꯂꯩꯀꯥꯏꯅ ꯃꯔꯣꯜ ꯑꯃ ꯐꯕꯅꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯍꯥꯏꯗꯣ ꯍꯦꯛꯇ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯕꯣꯔꯥ ꯌꯣꯟꯕꯤ ꯊꯔꯤꯛꯇꯣ ꯑꯣꯏꯅ ꯌꯦꯡꯉꯁꯤꯗꯅ ꯍꯦꯔꯩꯕꯣ ꯑꯃꯐꯥꯎ ꯀꯩꯅꯣ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯑꯅꯤꯒ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏ ꯂꯧꯎ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯖꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯨ ꯍꯥꯏꯕꯅꯤ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯗꯨ ꯀꯥꯟꯗꯨ ꯆꯠꯂꯨꯁꯤ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯕꯅꯤꯅ ꯆꯥ ꯊꯛꯄ ꯑꯣꯏꯅ ꯀꯣꯏꯔꯨꯁꯤ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥ ꯕꯣꯔꯥ ꯊꯛꯂꯝꯃꯤ ꯕꯣꯌꯥꯏ ꯊꯥꯔꯤꯛ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯅꯇꯣꯝꯇ ꯂꯩꯔꯦ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯅꯔꯥꯏꯕꯛ ꯊꯤꯖꯔꯦꯅꯦꯀꯣ ꯑꯗꯣ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯅꯥꯗꯅ ꯌꯨꯝ ꯄꯥꯜꯂꯨꯗꯣꯏꯁꯦ ꯇꯥꯗ ꯃꯄꯣꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯑꯩꯁꯦ ꯏꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯏꯇꯣꯝꯇꯅ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯊꯥꯅꯤꯜ ꯕꯣꯌꯥꯏꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯕꯣꯌꯥꯏ ꯊꯥꯅꯤꯜꯗꯒ ꯑꯣꯟꯁꯤꯟꯅꯈꯩ ꯊꯥꯔꯤꯛ ꯊꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯉꯨ ꯌꯥꯗꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯔꯕ ꯃꯥꯜꯂꯦ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯊꯧꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯦꯗ ꯇꯥꯗ ꯅꯨꯡꯁꯤꯕꯕꯨ ꯆꯍꯤꯗ ꯂꯩꯕ꯭ꯔꯣ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯥꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯕ ꯑꯩꯕꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯃꯨꯛ ꯈꯥꯡꯕꯗ ꯇꯥꯒꯗ꯭ꯔꯥ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦꯗ ꯀꯩꯁꯨꯝ ꯈꯜꯂꯨꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯇꯥꯗ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯖꯔꯛꯈꯤꯒꯦ ꯊꯥꯔꯤꯛ ꯆꯍꯤ 32 ꯍꯥꯏꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯊꯥꯅꯤꯜꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯅꯨꯕꯤꯅꯤꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝꯇ ꯂꯩꯕ ꯍꯩꯅꯕ ꯅꯠꯇꯦ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯑꯣꯏꯔꯝꯒꯅꯤꯕ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯋꯥ ꯊꯤꯕ ꯆꯠꯂꯤꯔ ꯈꯪꯗꯦꯕ ꯊꯥꯅꯤꯜ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯣ ꯍꯟꯕꯤꯔꯦꯗꯅ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤꯕꯨ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯂꯣ ꯊꯕꯛ ꯆꯠꯄꯅꯤ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯁꯥ ꯁꯥꯔꯒ ꯆꯠꯄꯤꯔꯨꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥ ꯕꯣꯔꯥ ꯈꯔ ꯆꯥꯁꯦꯅ ꯆꯥꯔꯨꯕꯗ ꯊꯦꯡꯈꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯒ ꯂꯩꯗꯨꯕꯨ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯍꯜꯂꯛꯑꯅꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯍꯜꯂꯛꯏꯅꯣ ꯍꯧꯖꯤꯛꯁꯤ ꯀꯌꯥꯝ ꯊꯦꯡꯉꯒꯦ ꯅꯠꯇꯦ ꯑꯩꯕꯨ ꯉꯥꯎꯔꯒ ꯐꯩꯔꯒ ꯍꯜꯂꯛꯄ꯭ꯔꯕ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝꯗꯒꯤ ꯈꯖꯤꯛ ꯆꯣꯟꯊꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤ ꯅꯣꯏꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯕ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯗꯧꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯇꯧꯗꯨꯅ ꯂꯩꯕ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯃꯤꯅꯥꯏ ꯑꯩ ꯑꯃ ꯂꯩꯔꯕꯅꯤꯅ ꯍꯅꯨꯕꯤꯗꯨꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯍꯜꯂꯛꯇꯣꯏꯗꯣ ꯅꯪ ꯀꯌꯥꯝ ꯋꯥꯔꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯍꯣ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ
ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯅꯣꯏꯒꯤ ꯅꯑꯣꯡꯗ ꯇꯧꯗꯨꯕꯣ ꯋꯥꯔꯗꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯃ ꯄꯨꯔꯛꯑꯣꯔꯣ ꯏꯁ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤꯀꯣ ꯁꯦꯜ ꯌꯥꯛꯊꯣꯛꯈ꯭ꯔꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯦꯜ ꯇꯤꯡꯂꯣꯏꯗꯕ ꯃꯤꯅꯤ ꯄꯨꯔꯛꯇꯣꯏꯁꯦ ꯍꯥꯌꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯤꯗꯕ ꯌꯥꯕ ꯃꯤ ꯂꯩꯔꯤꯒꯦ ꯑꯩ ꯃꯉꯥꯏꯔꯦ ꯁꯦꯜ ꯄꯤꯗꯕ ꯃꯤꯅꯥꯏ ꯍꯥꯏꯕꯕꯨ ꯌꯥꯔꯦꯀꯣ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯏꯁꯧꯗꯣ ꯑꯝꯇ ꯇꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯗꯧꯒꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯔꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯄꯣꯊꯥꯕ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯟꯕꯤꯔꯛꯑꯅꯨ ꯍꯥꯏꯈ꯭ꯔꯦꯅ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯆꯪꯂꯛꯂꯒ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯅꯤꯜ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯦ ꯋꯥꯈꯜꯗ ꯊꯥꯏꯕꯦꯝꯃꯒꯤ ꯏꯁꯧꯁꯤꯡꯗꯨ ꯇꯥꯔꯛꯂꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯥꯔꯤꯛꯀꯤ ꯏꯪ ꯇꯞꯄ ꯃꯇꯧꯗꯨꯕꯨꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯔꯥꯏꯕꯛꯇꯤ ꯊꯤꯖꯔꯕ ꯖꯥꯠꯅꯤꯀꯣ ꯅꯪꯁꯦ ꯅꯪꯅ ꯌꯨꯝꯗꯨꯗ ꯅꯇꯣꯝꯇ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯇꯞꯅ ꯇꯞꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯥꯔꯤꯛ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯏ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯗ ꯈꯟꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯔꯤꯛ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤ ꯗꯥꯗꯥ ꯅꯆꯧꯗꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯦ ꯃꯌꯣꯜ ꯀꯪꯂꯨꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯇꯥꯗꯅ ꯌꯦꯅꯤꯡ ꯑꯃꯨꯛ ꯁꯨꯡꯍꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯌꯦꯛꯅꯤꯡꯂꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯁꯦ ꯂꯩꯁꯥ ꯃꯤꯡꯊꯣꯜ ꯍꯣꯡꯍꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯊꯥꯅꯤꯜ ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯃꯣꯏꯗ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯒꯦ ꯈꯟꯗꯨꯅ ꯈꯪꯅꯔꯨꯕꯅꯤ ꯃꯇꯝ ꯈꯔ ꯈꯛꯇꯤ ꯉꯥꯏꯈꯣ ꯊꯥꯔꯤꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝꯗꯣ ꯉꯥꯏꯌꯨ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯕꯁꯦ ꯑꯐꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯇꯥꯗ ꯋꯥꯈꯜ ꯈꯖꯤꯛꯇꯗꯤ ꯈꯟꯊꯕꯤꯌꯨ ꯑꯩꯕꯨ ꯀꯨꯏꯅ ꯂꯩꯍꯟꯕꯤꯔꯅꯨ ꯍꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯄꯨꯁꯤꯟꯅꯤꯡꯂꯕꯅꯤ ꯇꯟꯖꯥꯅ ꯌꯥꯗꯕꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯗꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯅꯤꯜ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩ ꯕꯣꯌꯥꯏꯅ ꯀꯩꯗꯧꯔꯒꯦꯗꯣ ꯊꯥꯅꯤꯜ ꯎꯪꯂꯝꯕꯗꯒꯤ ꯕꯣꯌꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯊꯥ ꯌꯥꯝ ꯁꯥꯏꯗꯤ ꯇꯥꯎ ꯅꯪꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯊꯥꯔꯤꯛꯀ ꯈꯪꯅꯍꯜꯂꯨ ꯁꯣꯝꯗꯅ ꯆꯦꯜꯂꯁꯦꯅ ꯇꯛꯁꯤꯟꯕ ꯍꯧꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏꯁꯦ ꯂꯩꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯂꯨꯔꯅꯨꯗꯅ ꯑꯁ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯅꯣ ꯌꯦꯡꯉꯨ ꯃꯤꯉꯣꯟꯗ ꯀꯥꯏꯍꯧꯕ ꯌꯥꯕ ꯀꯥꯏꯍꯧ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯏꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯄꯥꯞꯄꯨꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯇꯥꯎ ꯑꯁ ꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯁꯦ ꯃꯊꯥ ꯍꯦꯟꯅ ꯁꯥꯅ ꯑꯣꯏꯔꯕ ꯀꯩꯗꯧꯅꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯊꯥꯔꯤꯛꯁꯦ ꯍꯥꯟꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯈꯔ ꯐꯒꯗ꯭ꯔꯅ ꯁꯤꯜꯂꯨꯕꯕꯨ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯕ ꯌꯥꯎꯏ ꯑꯁ ꯈꯪꯗꯦꯁꯦ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯊꯥꯅꯤꯜ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯥꯏꯕꯦꯝꯃ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯏꯃꯨꯡꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯆꯥꯗꯤ ꯃꯆꯥꯗꯗꯤ ꯏꯁꯧ ꯂꯥꯡꯗꯦ ꯃꯃꯧꯒ ꯂꯩꯔꯕ ꯀꯥꯟꯗ ꯈꯛꯇꯅꯤ ꯏꯁꯧ ꯂꯥꯡꯕ ꯏꯃꯥ ꯊꯥꯏꯕꯦꯝꯃꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯄꯥꯝꯅ ꯆꯠꯅꯦꯅ ꯉꯁꯥꯏꯗ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯡ ꯃꯧ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯊꯥꯅꯤꯜꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯕꯦꯝꯆꯥꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯗꯨꯛ ꯊꯥꯎꯃꯩꯒꯗꯤ ꯀꯠꯄꯤꯕ ꯅꯠꯇꯦ ꯆꯥꯗ ꯌꯥꯗꯕ ꯑꯣꯏꯕꯒꯤ ꯆꯥꯛ ꯈꯛ ꯊꯣꯡꯕꯅꯤ ꯁꯣꯝꯗ ꯊꯥꯏꯕꯦꯝꯃꯒꯤ ꯃꯄꯥꯝꯗꯅꯤ ꯁꯥꯌꯣꯜꯅ ꯊꯦꯡꯉꯤꯁꯦ ꯍꯟꯅꯕ ꯇꯧꯔꯨꯗꯅ ꯑꯣ ꯑꯩꯒꯁꯤ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤꯅꯤ ꯅꯪꯒꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦ ꯏꯕꯥꯏ ꯍꯣꯏ ꯏꯅꯦ ꯍꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯇꯥꯗꯣꯔꯕꯁꯤꯐꯥꯎ ꯍꯜꯂꯛꯇꯦ ꯍꯥꯏꯅꯔꯝꯃꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯨꯁꯤ ꯇꯧꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯃꯣꯏꯅ ꯆꯠꯅꯤꯡ ꯃꯇꯝꯗ ꯆꯠꯄ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗꯤ ꯌꯥꯕ꯭ꯔꯣ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯁꯨ ꯂꯩꯅꯤꯡ ꯃꯇꯝꯐꯥꯎ ꯂꯩꯗꯣꯔꯤ ꯆꯥꯛꯀ ꯆꯥꯈꯤꯗꯣꯏꯅꯤ ꯍꯣꯔꯦꯟ ꯊꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯃꯣꯏ ꯍꯩ ꯑꯗꯥ ꯃꯣꯔꯥ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯅꯇꯨ ꯊꯤꯈꯤꯕꯗꯒꯤ ꯅꯪ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯉꯥꯡꯂꯣ ꯂꯩꯔꯥꯡ ꯍꯦꯔꯥꯏꯅꯃ ꯅꯄꯥꯝꯗ ꯂꯥꯛꯑꯒ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤꯒꯤ ꯀꯥꯏꯗꯤ ꯈꯟꯕꯤꯒꯅꯨꯗ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯏꯁ ꯃꯈꯣꯟꯒ ꯀꯟꯈꯠꯂꯛꯏꯅꯦ ꯃꯁꯤꯒꯤ ꯃꯧ ꯑꯅꯧꯕꯤꯁꯦ ꯀꯟꯈꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡꯁꯦ ꯏꯅꯝꯃꯅ ꯂꯥꯛꯑꯒ ꯋꯥꯀꯥꯏ ꯉꯥꯡꯕꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩꯃ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅ ꯁꯤꯗꯤ ꯑꯁ ꯌꯥꯔꯤꯗ ꯏꯆꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯏꯆꯦꯗ ꯏꯃꯥꯏꯄꯦꯝꯃ ꯃꯤꯆꯪꯗ ꯆꯪꯉꯦ ꯃꯤ ꯍꯦ ꯅꯪ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯅꯪ ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯤꯔꯥ ꯍꯥ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏ ꯑꯆꯧꯕꯤꯌꯥ ꯅꯪ ꯅꯆꯤꯟꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯣ
ngasi phauda imung sida wa akan babda ngangnaraktribani ko nang laga hehek imung mahilang halibsi karigino mi mamangdi ikai ko mi na takraga o ai siyum sida suklak lak sininya noi nai sidia andogi wana tinya nong phadok lakpada harau harau noktuna sara ma saminabaduna teba nangna lakpasina ha imung se kainom natraga kainom adom tawnaba sileba nangna numidang phok leigani injang hauba sa sibu hairasu ngasidi yumsida li agebu hairasu haiba yai kusira sida nanem na puroibana kari haithini khandam makai leithokpa nati angang singna hairisi kari kaigeba mina ikoise masa nupida kaisu haibirakta maledana haina kiroi draiba nangna hojik phau nayamda hanjindraga nanem na puroibana pakhatlamoidra haibanida siyarema isa sakrage nogi yumsidane ayam la heningdra male hai aina isinang bab tadaba tawnu kitang haibda wakhal tawko o khangi yare noi kanamda naisa nungsidrabane ai chana khanglabasa noini khangba ngami walan bagami da ko mi singje oni walalida yare satoidi sakro wathi wasoi ngangda leiranu nupa bu thilanu hu yare ima naido moina kaisu thiningdoi nate yumsida ibu nungsibiba kanam leiba nate ai tanabu ipamne na nungsibagi lakpibai wani mina kaisu thiningpote chatkrage aida aswaida kari kaino thengnarasunya kongsidokpa haiduni ho thengnaroye lambida leiramasu kanabe taujinu tandana wain chachakrasani thaibe mamokpa nupada paini yenglamlaga sauna numidang wairamgi mamsilaklabaduda mayum tamna satkri somda ibem sadi chakngana thongdoklaga phamung kakhatuna tumlaga leikrabani thanilsu isaw amata tada numidang wairam aduda tumsin khibana imungdu mai amata thanda imamam khai leirambaduda mayumgi suridu phau makhong thangjinjingai isaw haurai yengobasi hauji phau imungse mayimta thangatlabdeba nate imungsi leiba mi loya chirabraba ai leitrabadi yumsi mai thanbinaba kanam leitrabo thanil thaibe magi isawduda mikap thuklai simung lama le torisi nate yumdana sangak pahitaba zalaba sigi nupisiba nate sigi ga sikro kaisu kangaroi da boyabadi kaiginoba asuk yam nganglisi aina yumsi leitre khanglabadi nuk thamai ta sukalamudan asi hai to na sanglai thaibe ma manemgi ka da hana sanglai adugi hekta lakthare o tumlaga leibasina ni dana hauji phau mai ga thangat gani khangri basya ho mai ta tangmi ra bro mamsili kai se kaisum ta khangmi jabraba hauji putum ma matablo hai kaino nangna ahing sta halaklaga waga sauna nganglibadiya hauji si matam karai yamri khangbra mau man halakpa ya matam lo hauji se ha animang asumba sadu na ngangnari matang sida asumba mata yawbadi nante amaromda asumba su yawri kusi ai sumini kaino nong phadokti ipam da satpa yai ai bu nangonda sarkanu kaina haikrabro ha nangna halakliba matam se hengmale haibani ne ai koina ngangbi sei bijri matik kusi ni phajana tawreba nang natro yadadana thengiba aibo thengna halakani na yumsida amuk selak pau tamo hairo thanil isaudu taningdraduna mai khara thangatlaga magi nupi bu kaurai ai nupi sidam tala kai muk tawrage siki nu pasina thaibe ma mogi ka da sanglaktuna noi meyam leina yumse pum amalaga thamlibaneba nati ai leitraga da yumse adamang amalaga thamdoiraba ai wayam na ngang hausi talaklaga thengna halakera ngan halakera aisu kusi tawjaribado noi dawna aisu mini kaino nang kusi yam pamnaba pambadu nabu tawrisini phare nangna langningliba isause mapung bana langhanba tare asi haiduna thanil thokre thaibe madi kaisu thawa sadran lehauri nawa asulauge chakamda thongoi tummagadum leithoke thaibe madi manemna sak thongduna thamli haibasi khangdi aduna asumna hairibani somna thanil khoidau saunningbani hinmandana apha phata khanthada thariki manakta lai yunggi mamang thongdomda leptuna kauri tharik tabro nangbo ahingduda nupa amana kaurakpududa tharik pakhatna khummi kanano ahingsida kaidoba lakpano aini ta thanilni amta thoklo thanilni haibaduda tharik prap thoklai kaidorge ta thanil numidang sida mina urabadi aibu phajana hainararoi asi haiduna tharikna thanilgi makhutu paiduna singthoraklaga sumangi marum amada purai tharik nang hausikmak aigi tung inaduna chatpa ngamgadra hausikpo hausikni sianglabro ta thanil nang harise asimuni tharik wakhal ngyak khallaga yarakli thanil pakhatpadi phawi
ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯝꯅꯃꯨꯛ ꯍꯟꯗꯣꯛꯀꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯊꯥꯔꯤꯛ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥꯅꯤꯜ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯄꯥꯈꯠꯄ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯒ ꯊꯥꯅꯤꯜ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯔꯤꯛ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯀꯩꯅꯣ ꯑꯩꯁꯦ ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯔꯗꯤ ꯂꯣꯠꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯌꯨ ꯊꯥꯔꯤꯛ ꯆꯤꯡꯅꯕ ꯐꯥꯎꯏ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯏ ꯀꯩ ꯋꯥꯅꯣ ꯀꯩ ꯃꯇꯥꯡꯗꯅ ꯂꯣꯠꯂꯤꯁꯦ ꯍꯥꯏꯒꯦ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯔꯤ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯔꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯂꯨꯕꯗꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯅꯤꯜ ꯌꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯃꯥ ꯏꯕꯦꯝꯆꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯤꯕꯣ ꯑꯣ ꯍꯥꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯊꯥꯏꯕꯦꯝꯃꯗꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗꯗꯨꯅ ꯇꯨꯝꯁꯤꯜꯂꯒ ꯂꯩ ꯏꯕꯦꯝꯆꯥ ꯊꯥꯅꯤꯜꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯃꯥ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯊꯥꯔꯤꯛ ꯏꯃꯥꯗꯨ ꯈꯨꯔꯨꯝꯃꯨ ꯊꯥꯔꯤꯛ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯝꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯏꯃꯥ ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯕꯦꯝꯆꯥꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯒꯤ ꯍꯧꯅꯕꯤ ꯍꯔꯥꯎ ꯊꯥꯔꯤꯛꯄꯨ ꯂꯧꯁꯤꯜꯂꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝꯃ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯆꯦꯟꯊꯣꯔꯛꯂꯒ ꯊꯥꯔꯤꯛꯀꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯛꯏ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧꯗꯕꯤ ꯏꯃꯥ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣ ꯊꯥꯅꯤꯜ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯃꯥ ꯊꯥꯗꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯃꯇꯨ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯁꯤꯟꯕ ꯉꯝꯕꯤ ꯇꯧꯉꯝꯕꯤꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯁꯤ ꯀꯅꯥꯗꯅꯣ ꯊꯥꯅꯤꯜ ꯊꯥꯏꯕꯦꯝꯃꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯅ ꯍꯣꯏꯈꯨꯋꯣ ꯉꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯦꯛ ꯈꯨꯠ ꯊꯥꯔꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯊꯥꯏꯕꯦꯝꯃ ꯀꯞꯇꯨꯅ ꯂꯥꯎ ꯈꯣꯡꯅ ꯍꯥꯏ ꯑꯣꯛꯇꯕꯤꯁꯤꯒꯤ ꯑꯀꯟꯗ ꯏꯕꯨ ꯅꯪꯅ ꯈꯨꯠ ꯊꯥꯔꯕꯅꯦꯕ ꯉꯁꯤ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯑꯁꯨꯝꯅꯕꯨ ꯃꯥꯡꯊꯛꯇ ꯊꯥꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯩꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯍꯧꯗꯕꯅ ꯅꯪꯅ ꯑꯩꯒꯤ ꯏꯊꯛ ꯀꯥꯔꯛꯈꯤꯕꯅꯤ ꯏꯕꯦꯝꯆꯥꯅ ꯍꯩꯃꯥꯑꯣ ꯅꯆꯤꯟꯗꯨ ꯌꯥꯝ ꯈꯨꯝꯃꯅꯨ ꯐꯨꯔꯦ ꯆꯩꯔꯦ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯣ ꯍꯅꯨꯕꯤ ꯃꯤꯐꯠꯇ ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯛꯇꯕꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯦ ꯅꯪꯅ ꯑꯐꯕ ꯃꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯍꯅꯨꯕꯤꯅꯦ ꯅꯪ ꯅꯪ ꯋꯥ ꯁꯦꯟꯅꯕꯗꯤ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯋꯥꯔꯛꯇꯕꯗꯒꯤ ꯇꯧꯕꯅꯤ ꯃꯣꯏꯇꯥꯗ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯀꯣ ꯑꯩ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯒꯤ ꯊꯤꯟꯗꯣꯏꯅꯣ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯊꯤꯟꯗꯣꯔꯤꯕꯅꯣ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯊꯥꯅꯤꯜ ꯊꯥꯔꯤꯛꯅ ꯊꯥꯅꯤꯜ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯏꯖꯠ ꯂꯩꯇꯕꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯀꯅꯥꯒꯤ ꯃꯤꯈꯥ ꯄꯣꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯦ ꯊꯥꯔꯤꯛ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯇꯥꯗꯅ ꯎꯠꯄ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥ ꯂꯩꯕꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯤꯔꯤꯕ ꯊꯥꯏꯕꯦꯝꯃꯅ ꯆꯠꯄꯤꯈ꯭ꯔꯣꯗꯅ ꯑꯗꯨꯗꯤ ꯊꯥꯔꯤꯛ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯃꯈꯥ ꯆꯦꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯏꯌꯥꯗ ꯌꯥꯕ ꯅꯨꯄꯤꯗꯨ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯑꯩꯁꯤ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯂꯝꯃꯤ ꯑꯩ ꯅꯤꯡꯍꯟꯅꯔꯣꯏ ꯄꯨꯝꯅꯃꯛ ꯈꯪꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯒꯅꯤ ꯏꯀꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯈꯪꯅꯈꯤꯗ꯭ꯔꯤꯗ ꯃꯤꯁꯤꯡꯁꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕꯒꯤ ꯏꯖꯠ ꯍꯥꯏꯕꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗ ꯏꯀꯥꯏꯕ ꯈꯪꯗꯣꯏꯁꯤ ꯀꯅꯥ ꯑꯩ ꯁꯣꯝꯕꯨ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯒꯦ ꯑꯩ ꯃꯐꯝꯁꯤ ꯂꯩꯔꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯂꯦꯞꯂꯕꯅꯤ ꯅꯈꯣꯏꯅ ꯏꯪꯒꯪꯁꯝꯁꯤ ꯄꯥꯏꯗꯨꯅ ꯏꯜꯂꯕꯁꯨ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯜꯂꯔꯣꯏ ꯆꯪꯉꯨꯁꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯌꯨꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤ ꯊꯥꯔꯤꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯊꯥꯏꯕꯦꯝꯃ ꯃꯥꯅ ꯊꯥꯔꯤꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯗ ꯏꯕꯦꯝꯆꯥ ꯃꯥꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯍꯀꯟꯗ ꯂꯩ ꯊꯥꯏꯕꯦꯝꯃꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯏꯀꯥꯏ ꯈꯪꯗ ꯀꯩ ꯂꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯀꯣꯜꯂꯨꯈꯥꯛ ꯃꯌꯥꯝꯁꯦ ꯍꯨꯟꯗꯣꯛꯂꯒ ꯏꯆꯦꯒꯤ ꯐꯤꯗꯣ ꯍꯥꯟꯅ ꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯈꯨꯠ 10 ꯄꯥꯟꯗꯤ ꯃꯧ ꯑꯐꯥꯎꯕꯤ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯏꯃꯧꯁꯤꯅ ꯁꯨꯛ ꯋꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯗꯕ꯭ꯔꯣ ꯅꯪ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯅꯁꯥꯒꯤ ꯅꯐꯤꯗꯣ ꯅꯁꯥꯅ ꯁꯨꯕ ꯍꯩꯇ꯭ꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯁꯨꯗꯣꯏꯕ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯜ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥꯏꯕꯦꯝꯃ ꯅꯪ ꯑꯩꯅ ꯇꯥꯒꯦꯅ ꯇꯥꯕ ꯃꯤꯕꯨ ꯌꯥꯔꯦꯅ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕꯗꯤ ꯇꯧꯒꯅꯨ ꯅꯪ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ
ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯧꯔꯤꯕꯅꯤ ꯃꯤꯅꯥꯏ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥ ꯃꯤꯅꯥꯏ ꯍꯥꯏꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯅꯪꯁꯨ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯏꯃꯨꯡꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯒꯥꯏꯒꯦ ꯈꯟꯒꯅꯨ ꯊꯥꯏꯕꯦꯝꯃ ꯀꯞꯄꯛꯏ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯍꯩ ꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯄꯨꯔꯛꯂꯒ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯗꯣꯏꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯒꯤꯁꯤ ꯊꯃꯣꯏ ꯄꯥꯜꯂꯦ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯈ꯭ꯔꯦ ꯈꯔ ꯇꯥꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗ ꯂꯦꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯩꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪ ꯉꯁꯤꯁꯨ ꯍꯟꯗꯦ ꯅꯠꯇ꯭ꯔꯥ ꯋꯥꯅ ꯁꯨꯔꯁꯨ ꯅꯣꯝꯂꯨꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯊꯣꯡꯕ ꯑꯃ ꯆꯥꯔꯒ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨ ꯑꯩꯅ ꯄꯥꯝꯕ ꯑꯗꯨꯕꯨ ꯅꯪ ꯅꯣꯡꯃꯇ ꯏꯪꯅ ꯍꯔꯥꯎꯅ ꯂꯩꯕ ꯌꯥꯎꯈꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯂꯦꯝꯁꯦ ꯅꯪ ꯈꯛꯇꯔꯣ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯂ ꯅꯪꯒꯤ ꯅꯍꯨꯠ ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ ꯃꯥꯂꯦꯝ ꯃꯣꯏꯇꯥꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯝꯕ ꯅꯪꯁꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯏꯆꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯂꯥꯞꯅꯍꯟꯕꯗꯣ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯁꯦ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯕꯅꯤ ꯊꯥ ꯊꯥꯅꯤꯜꯒ ꯏꯆꯦꯒꯅ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈꯤꯕꯒꯨꯝ ꯇꯧꯔꯤ ꯏꯆꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒꯤ ꯅꯐꯝꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯌꯦꯡꯕꯤꯗꯨꯅ ꯑꯩꯒꯤ ꯁꯪꯁꯐꯝ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯑꯩ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯑꯗꯨꯒ ꯇꯥ ꯊꯥꯅꯤꯜꯅ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯂꯤꯕꯁꯦ ꯏꯕꯥꯅꯤꯅ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯁꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌా ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯦ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯑꯩꯁꯨ ꯃꯄꯣꯛꯁꯦ ꯐꯠꯇꯅ ꯇꯝꯂꯝꯂꯕ ꯃꯆꯥ ꯑꯃꯅꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯔꯛꯇꯦ ꯏꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯌꯨꯝ ꯑꯗꯨꯗ ꯏꯇꯣꯝꯇ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯛꯈꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯜ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯕ ꯊꯣꯛꯂꯛꯄꯅꯤ ꯅꯣꯡꯗ ꯃꯃꯥꯅ ꯇꯝꯕꯤꯔꯝꯗꯨꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯊꯦꯡꯅꯕꯗ ꯑꯩ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯔꯥꯟꯅꯩ ꯏꯆꯦ ꯈꯛꯇ ꯅꯠꯇꯦ ꯇꯥ ꯊꯥꯅꯤꯜ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯊꯥꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯂꯩ ꯏꯆꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯏꯆꯦ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯊꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯄꯨ ꯈꯥꯝꯃꯤ ꯏꯅꯥꯎ ꯏꯆꯦ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯃꯥꯌꯣꯛꯅꯒꯗꯕ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯏꯆꯦꯁꯨ ꯈꯪꯉꯤ ꯏꯆꯦꯁꯨ ꯅꯨꯄꯤ ꯅꯪꯅ ꯐꯥꯎꯔꯝꯒꯗꯕ ꯏꯍꯨꯗꯣ ꯏꯆꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯤ ꯏꯃꯨꯡꯁꯤꯃ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯉꯝꯂꯗꯦ ꯀꯔꯤꯒꯤ ꯏꯃꯨꯡꯁꯤꯃ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯔꯨꯔꯒ ꯏꯆꯦ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯏꯆꯦꯁꯦ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕ ꯃꯥꯜꯂꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯩꯍꯟꯕ ꯉꯝꯗꯕ ꯉꯁꯤ ꯑꯩꯅ ꯂꯣꯟꯅꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯏꯅꯥꯎ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯂꯒꯦ ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯏꯃꯨꯡ ꯑꯁꯦ ꯃꯉꯥꯜ ꯑꯃ ꯊꯣꯛꯍꯜꯂꯁꯤ ꯊꯥꯅꯤꯜꯅ ꯑꯁꯦꯡꯕ ꯅꯣꯏꯅꯤꯅ ꯍꯥꯏꯁꯦ ꯊꯥꯏꯕꯦꯝꯃꯅ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯁꯧ ꯁꯨꯛꯂꯥꯡ ꯂꯥꯡꯖꯔꯔꯣꯏ ꯏꯕꯦꯝꯆꯥꯗꯤ ꯌꯥꯅꯤꯡꯗꯦ ꯃꯥꯅꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯃꯃꯧ ꯑꯍꯜ ꯑꯁꯤ ꯑꯣꯠꯄꯅꯤ ꯄꯥꯝꯂꯤꯕ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯏꯕꯦꯝꯆꯥꯅ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯂꯣꯟꯅꯕꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯅꯨꯄꯥꯅ ꯑꯃꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯑꯩꯈꯣꯏꯗꯤ ꯊꯥꯖꯗꯦ ꯏꯃꯥ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯀꯥꯏ ꯉꯥꯡꯕꯤꯔꯛꯀꯅꯤ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯌꯥꯝ ꯂꯦꯝꯅ ꯂꯩꯕꯤꯌꯨ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯊꯥꯔꯤꯛ ꯌꯥꯝꯃꯣꯡ ꯍꯥꯗꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯁꯨꯒ ꯑꯝꯇ ꯎꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯏꯁꯨꯗꯨꯕꯨ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯊꯥꯔꯤꯛꯅ ꯑꯗꯨꯗꯤ ꯊꯥ ꯃꯥꯄꯜ ꯉꯥꯏꯌꯣꯏꯃ ꯅꯁꯨ ꯑꯃ ꯄꯤꯔꯗꯣꯏꯅꯤ ꯏꯃꯥꯒꯤ ꯊꯥꯏꯕꯦꯝꯃ ꯊꯥꯔꯤꯛꯇ ꯌꯦꯡꯂꯛꯏ ꯏꯕꯦꯝꯆꯥꯁꯨ ꯊꯥꯅꯤꯜꯁꯨ ꯌꯦꯡꯂꯛꯏ ꯊꯥꯏꯕꯦꯝꯃ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯔꯣ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃ ꯂꯥꯛꯂꯕꯅꯤ ꯏꯕꯦꯝꯆꯥꯅ ꯍꯩꯃ
ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ ꯑꯁ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯒꯦ ꯑꯁ ꯏꯕꯨꯡꯉꯣ ꯀꯩꯊꯦꯜ ꯆꯠꯂꯣ ꯉꯥ ꯂꯩꯔꯨꯁꯤ ꯊꯥꯅꯤꯜꯁꯨ ꯏꯀꯥꯏꯕꯣꯏ ꯍꯔꯥꯎꯕꯣꯏ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯝꯆꯥ ꯃꯃꯧ ꯑꯍꯜꯗ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯉꯩꯗ ꯏꯁꯨꯒ ꯑꯝꯇ ꯄꯤꯅꯤ ꯈꯪꯕ ꯅꯠꯇꯦ ꯁꯤꯗꯩꯗꯤ ꯃꯕꯣꯛ ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯂꯦꯝꯅ ꯂꯩꯔꯒꯦ ꯅꯍꯥꯟꯈꯩ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯏꯁꯧ ꯂꯥꯡꯗꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯑꯐꯕꯤ ꯑꯣꯏꯅ ꯈꯟꯕꯅꯤ ꯃꯁꯤꯒꯤ ꯑꯄꯪꯕꯤꯁꯤꯅ ꯃꯋꯥꯒꯤ ꯃꯃꯥꯡꯁꯤꯗ ꯏꯁꯧꯁꯦ ꯄꯪꯂꯥꯡꯗ ꯂꯥꯡꯕ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯥꯅ ꯁꯥꯎꯔꯤꯗꯣ ꯌꯥꯝ ꯄꯪꯕꯅꯦ ꯃꯁꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯨ ꯐꯪꯗꯧꯔꯦ ꯊꯥꯏꯕꯦꯝꯃꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯁꯧ ꯂꯥꯡꯖꯔꯔꯣꯏꯗꯕꯗꯣ ꯑꯁꯨꯝꯅ ꯑꯁꯥꯎꯕꯗꯒꯤ ꯈꯟꯊꯍꯧꯗꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯁꯨ ꯋꯥꯔꯛꯄ ꯍꯩꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯊꯥꯔꯤꯛ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯦꯞꯄꯤꯒꯅꯨ